Ima, aina imada yamna onnei bagi wadi nate. Aina nari ngai dane sansar ga kun phengi bado. Adugi nungai bado thamoi da kari phauge kaina ga ne. Ima ta su yeng haning bai wani da. Ima yam nungai bani. Nara kan da ne kun pheng bai khu nungai sidi bako slai tab ne. Horen yeng oi ma. Ima gi ko lu khak to pheng do ro chalo. Aduga ne ai tak thi bi rage ba. Ngarang nahan da lak pada ngai di. Aduga nang na imung sida. Nang loi na pali ne ha. Mi khudimak se nangna force tawraga loinamak chatlo sineba aduga ne pharasu phatrasu aise nangina ne pokne aina isa asok yamna ngamdraba phawbada nang aingoda kon phengo haiba ngamba natro nang phengo yauna kon lukhak to phengdaba natro nungdang sabagi kolik to khuji phawba lehori to nanga tawbana nangna phangbani tawba nangna ngamme na tawriba natro to Ima, ai su narakanda kolukak phengi dudi. Ai gi kolukak to imana phengbi brane. Imana thoina khantoga ga thammi dudi. Ai su dom phengi dudi sansaraga. Ado ima kem khaluno. Aina mingona tawkhibado. Mi dugi thamoida kari phauge haibado. Akhoina khangba ngamde dana. Ado mi duna mo akhoida tawraba matamda. Akhoida kari phauge haibado. Adu su khara khangsi kai dorgi ma. Nungai bre ngoi ma. Aina sansaraga konga phengi bado ima su konda phengdoro aduga ne thamoi da kai phauge yengoi ma nungai bane yam nungai bane khumbam su khangde chomda bala su chummi ai kai khumdoi no ba imong nu pini na ne haipa hek singa da phuning bana sire da idi isa na maron na manungai ta bane kolukak phengdradi sakthi biroi kaina go aina pongsa mai za do mai nu pa hoi ne ba aduga mana ibu sak pijaroi kaina go isa se aduki matik nomdra bane khut saga se thangat badane thak thak ni ba sida bo aina kolukak to thang to ga mu phengu ga ta ba isa se am noi ti ha ba se thajadi ba moina Thaina ma nari ngai da kolukak phengde haidana bu ai bu su amu kolukak phengo na toine ba tawbudi ma su wadi waram gani ko ainu wari sumaina nungai ra moi masado thabana nari ngai da ne kolukak to aina phengam magadi aina hudi kolukak phengdoi se phengam maroi da bane ba mana phegdo da bane ba ai si su ne as phengjar ma ju phodo bane Hojik to ibu kolukak phengu ga traba hogalaga chapa bukta kok se ngau phing tawriba as kolukak to matabdu da aina phengjar mati agi kolukak se thabana phajana phengtu ga ima sak se kaina ga phuthora da bane ba ngamda bani ko as talle amna idi kolukak phengu doi se henjang manam khunung si se kainu sibo as khunung si ma Sadringai dagi thamoi ga se manam sina loi sum khre tawri se aigi henjang manam sina ne laikai se saba lamani mina ga hangam doini kanai henjang manam no thadori sibo manam sa dong nu secret ko kaina ga hairam doini mi henjang manam side sa ka je khangam lamai he kanagi henjang manam bu oi ga ba asibu ekhoi de oi jalo sanga ga yengu ge sune talli ne ngasai su isana kolukak to phenga ne thamambadi sakpudi thibirame haiba bune otong na hainagidre ai yam talba jani ai khoi de budi male manam se talli ne hangbai ai khoi gi mau se machinam kali ai ga ne chinta pau dangna ga khatna ba matam da ne ma ne ta chumba saba ai china ne khumbam hekta leidaba chumdabra su mana to mek da chumamba talle bai ma ga wari sna ba se ai to gi basing do hekta hallaga ke tawropa masin pise yam pharoi dori yengune ai se yum se gi mabe mane ba yum sida kari henjang thongi haiba phawba hek ngamdrabane bai se tole da kon thongna mau lak pa se yam tola ba jani manam gi wafam sina to khaina tham khraga ne moi pabung lak ta lakhi jano loi tam thoki ba masa ngamdaba aibu kolukak phengaga sak pijaba ngamba nupi ne ba mase khangne ba moi babung lak ta lakhi jano loi tam thoki ba ngasidi salan sange khangni dana
Hairingaychida moi pabungdi lakbu laene loi tamthokeba ngasidi khangneba moi pabung ai moi pabung halakpa ngairami ngasai Hai karigino ne karigi ngairami ba nukti ngaiduna tom leirasida ha natte nangi nanatondu kitang sauthokna uida kari amuk tawrage moi pabung aingonda karem nabido tawrakanu aina natonje chongninge na sawi rosiba maram leina sawi ne maram dudi ne songhang he hangbiruno ai gi nuai tabase hangbi bagi mahuta ne karem na doiga nok doiga nei loinamak chap mani haisne Hai ma aisu hangi sidi nangi nanatondu ngasai lehoubaga hojik lehoubaga khetna ba uba sidani ne aina hanga ise aidi khangdro nangi nanaton chawthuedo natte nanaton ani do phi kambido kaidorage ba hayune aingonda hayoba moi babung na office sek chatkibagani namong nupi sinane aibu oliba masangamdre khangaba aibu ne mana tathi da oina toriba kolu khak phengal legane aibu jak pijari ni ne aduga ne simasu hari ni mana karigumba kolu khak to phengdoktrabadi sak thibiroi kainaga aingonda dab ka toksalai ne ngarang na handa lakta ngairi aduga mana yumsigi mabe maga sadana adagiri nangsu ngarang nungdang chabai kolu khaktu nasana phengtoga adum chare sadra di kaino moi babung aibu chara helo hairo namong nupi phatta bisina ne kolu khaktu phengdradi sak thiroye ye adu dugi ne upa leitadana isa sing ngamda kolu khaktu phengi ne namong nupi se yam phatta nupi ni ko mana bo dumai tobra ne aina so yamna thamoi seuna pau tamaga managa noktanaga towe nong haisni nong nasam yaudabado tagai phuida sani ko mine thamai nuaitadana pau tamme duga nangna thabadu sansarga kon phengali dudi adu nangna mu phenge dana hanta mama namong nupi thabasina tawreise lamon khomi bani ne aina nangonda haidro masangamdabanina magi kolu khaktusu phengdok piyudana haidro nangna thawoina magna chapai kolu khaktu khantoga thamamba natro masangamda sansaraga hogolaga kon phengaga chaksaba natro adugini mana tawreido matam amada mana ngamda tawkibado khangu haidina nangonda muk tawreini ne namong nupi ase mi ne henjaba yaba namong nupi natte ne nangna nuksina tawragadi ne mana sude nangonda aigi imani khana nuksina tawrokadoribani aigi imong nupi asi kaishu yam kana phattabadi oide se nangna bu pharadi mana kaidobagi pharo oidoino moi babungna haisi aise phattabini aina phattabadagi thoi bangakni haiba natro aigi ni haibada ne kadamta leite aigi mi changbi na ba kadamta leite ba aise si ki bane hena pharabane imung asida ne ai bu nuksiba kanasu leite aigi moi babung layena khanjaru bane moi babung su namong nupi bi jang banatro phare aina su thamoi songna pau tabase aigi mi jang birakadra hairaga ai bu hena karim na bi banatro phare ai yum sidane ai lairoi ba hoi nangi damakta kanamta lepte di kanana hairiba ha nangi damakta ni ne aina hingise matam amada nangna chaklukta chakta nga phumdana ahau mayam saminari dudi bani imaga pabagada pijadri dudi adumai tawtawna som lakpa natro aisu nangna hairige dum ilisidi ado nangna phatte khangasu nangi damakta lepagi nuksibagi natro nangna haiba khuding aina loi ilise adumai di hainu da nangsu yare moi babung ai loi khangba jani moi babung gido ai nuksibagi haiba malalaga ne aise phatte na ne khudom bitilaga haiba wahi ma yauri ye he yare ai loi khangba jani ko aigi nupi se pangdi he singdi singeba aina kai hainingino haibase loksanbadi khardi ngamidana wathi warem taw nuse hanu thang chidane hinjang manam phajawi sak ka thokna ba tawsi kana ponte sak la meba moi babung sak to ai disita chani sidoi na poro na hayo ai hagulaga satpado kaya nungai roi aduga sak hinjang do phajana yengaga hapon hayo
चाबी मतंग पल्लुरदी साउबग लोय फखरेने फमुंगदा चक चाबसे फत्तबनी हगुतपदो ngमदी चाखुम दोइना चारुसिदना Oi babu, ai hagutpa ngamaroi isase yam ngamde sakto sidoina poro na hayo sidoina sarage ha ngamaroi hairabanina kari upai lei fare aidi chakhum da saruragi ko namong nupida thangjal halage aduga ne guli amata chasalo nasado kharadi leiriba maline nana tonga du ingang dana fare ai hairamage ko isa ngamdrasu isa nungaidrasu aigi leise ahawpota dom chaningba karigino sibo kari henzang bu thongi no khangde manamdi hai kanade khotong sima ngasidi ne phajana lokhot kese isa sondari basingse khar kangkhat pla yenge khangni de ngasidi tak ta inja sallaga tum thokke ngasidi henzang ahawba sa dore thaba kari henzang du nangi sibo manam namuk toiba laikai sat lore thongan degine changakpada kanagi manam no ne le khallaga changai ni aikhu yumda oirambai wani kari henzang du nangi sibo babung na yamna pamjaba makhong mari panba noi lauba dune babung tamogi ngasido tolo phangba aduda ahawba sadaba su kuire na babung hekta thongjalaba is aigi budi hawrani haibu namagi di kari tobire madi masa su ngamdabani masigi henzang sidi charoini namadi babung adugidi aina loinamak sinlangna loirabani imadi lok tobani na thong thum jasanmado nungai roina samput ama phutle aduga ngamu leiro khara malabire siga tawraga pizaragena hoine thau thum jasalabadi lok to mu henjalakadoribani fare samput phulido pharabani namana ne magi ka da thangjalo na haihobani nang amuta thambiru cho aduga ne guli jasan hannaba toksi iba saba horogi ko ibungodi sakrabo udena babung tamodi hek halakpaga adum sakre saklambana loirena babung ngai dabida adum sakre babung ai imagi saksemta thambirugi babung saba hawramo awat apado adum leirasu haibiro chaksu henzangsu onthongna yamkhre fare awat apa leira kanta hek hairakke namagi chakto khara thangjaluro hoi babung imau sakse saringai dawina sathokse aduga guli sasanaba sakse table thame imau taraboi ma as tumtha khara jalo hawdok pasu ekta sawbani madi hawdok kum sira neibo as ngahak tumjara sanuda wadana tawri orangani ima sakse saringai da sathoko thamamabani table da thaba chatra jala chatra mane khoidau ek soningpa sukome khomoina ne khumdabani aisu tumsinabani ba masak to yeding dadana karamba nga makhalno thongi sibo henzang di fadana hawrani he thong lon sillaga kongai challaga fadana phudarage aduga ne fadana tumthoke is kaino side is aina ngasai manam nusi henzang hawrambani khalisidi ngamu leiro makok yaudaba ni khak pokhamjida tharo go alala adana kaya da phachibu nupino yengune magi samphutsibu aina sabirani he samphutsiga ngamu leiro siga kamai saw hai noibo masi khangni ba masi gumba sa henzang se aina sabi kudaba nate masi ne khongpa ne langthokiba I karakter ne makok tu da haijalo ni singasi I je som karada bani saroi sakam de saroi khangni ba moi babung do lak hisano ma di henzang do haunu sari oiram gani ba ai gi saru pi de ga yeng bote ma sara ga haura ga loi na khalli ba khangni ba chang khijino ka da mangak sam do me khai ge khangni ba moi babung ngasi di ai khara warawi matam amada aina zakhum pa nari ngai dadi ahau bado saluk to phum dana ma ki mayam happy bane ba aduga ngasina mamong no pila aka ansida aibu intho pi ni ne ba aigi kari hakre kari yauri ka yebi ba nate aibu isangam jesu khangni ne ba
Noina ahauba saraga aina champut ka ngamo leirauga char sanona thadokpa. Moi pabong ai khara warwi ngasidi. Isaiga ngangdanaga changadana khangni ngasidi Makhouri zaramdo mekhaigeba. Kari mamang nupina henzang ahauba thongaga moi katang khak saba. Aduga masangamdaba imungda phamungda taraga hippiba aibuna champut ka ngamo leirauga chau kainaga khangneba ngasidi tiktok ge khangneba. Hey, kayun hey. Kayun thadong ni. Kayun hey. Ngawraba kayun hey. Hek sagakpaga Makhouri zaramga metra. Karina masibo. Hati, ngasina mo karamba laino nang tungisibo. Khangbu khangewani. Karino tori sidia. Hati, kasina chakna pungchai sina kaidorageba. Karigino nang na isaw asok yam langisibo. Nate sak saru nabane haidana namong nupida sak puraga thajan kibdaine kaidorage sak sadradi ha sak sinane phamang sida loi chai leine kari torage haibani nang ai bunuk sida haibana tra nang gi khanbana tra ba ai ri ahawba matang leibada moi pabungi na hana saruk tambane aduga nang gi tang khanba Nushide, nang chunong nushide nang ginasakto sumnong heng nushiu yaroi nang khantuaga phagadamni nang Makhouri zaramdo mekhaiba pena bahe Karino mana ngangisibo mamay makok amata samnadrene nati nangna aigi Makhouri zaram melido karigino haibanida aina kari lanthargeba karino nangna ngangi mayamdubo Nangdi henzang ahauba saruraba natro penanaba sanaga tumurage na sangak panatro nangdi pelamani nabukto pek thangai saruraga sangawani na ne nang pelamani nang karino mina ngangi dubo chak chaba sibu hek sawningbra karino nati imaw nupi na thongiba henzang du sare adu kaidore haibanoba ha kaidorageba ngasine ai kuiduk thongai ko ai kuiduk thani ko moi babong aina ingit kitang tobada nang sukang he khangbijise kaigino ba nati aina hekta direct haijibu khangjise kaigino haibanida kasainagi natro aina haise namang nupina thongba henzang do nangi nabu kai ge saramani haibasida nang gyan taba yare ba noi henzang di hauba saraga ai gina chaput pirak ba natro kitang haibdagi nang je sukang he khangde aina sumaina singna hairak basne nang na pamise natro Noi na hauna saraga ai buna inthokpa natro tau kyama tauri ne ai khange ai loi khange ai gi hejang saruk tu sauna noi sa thoba natro phare noi pilo noi moi babu nang su de nabu kyam phate nasa namong tauri sing du ne nang su support adam tawi nakoi na hauba saraga ai buna samphat bijaba noi pilo Noi ahau saraga ne noi pilo ba noi adugi oile nang sauri sing asaindagi aibu nang pijaningdaba karam kande yaukhurge ngasigi henzang ahauba dudi ne nang na sabe yadaba henzang oibagi mi makhong mali panba noi lauba leiba ka he khotpado adu ne mi thongami se adubu nang sawana kamaina hapu doino baina nang sidi sawan gi basanai bema talliye adu irasu aina naraga noina ahauba saba yabra Hai aina thongba natine nacha nupagi tolo phange ena hinjang do ahauba ma saningduna thongi bazani adugini da nangdi nasa chu nungai tabuda samphutuga ngamo leirauduga aduna hena pharani na tawbani natti narasu ahauba dam chaningbra haibani da ibema naradine ahauba saba yade ko thau thum amata tawba yade henjan dawribani ne guliga charedana kaim kanabi bazanate thau thum nabu handrabadi aduna khara thuna phanabani haidana champhutuga nga akangbuduga tawraga charabadi khara phaidana adugini da namong nupina ne tawribado pharabani aina nga saina khangabani ne masigi mau khaipa singbise asina sillang wa soidana gi oiramganeba phai aina naringaida mana ahauba saba thawaina gi tawgyang tawrineba taw khangjana
ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯅꯪ ꯈꯪꯅꯦꯕ ꯅꯪ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯅꯥꯕꯁꯦ ꯊꯨꯅ ꯐꯗꯕ ꯌꯥꯗꯕꯅꯤ ꯉꯁꯤꯃꯛ ꯐꯍꯟꯒꯗꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯌꯦꯡꯉꯣ ꯀꯩꯗꯧꯕ ꯉꯝꯒꯦ ꯌꯦꯡꯉꯣꯕ ꯃꯥ ꯈꯪꯅꯦꯕ ꯃꯥ